ꯃꯁꯤꯒꯤ ꯃꯍꯥꯗꯦꯕꯅ ꯄꯥꯝꯅꯕꯁꯤ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯔꯒ ꯌꯥꯕ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯆꯥꯗꯤ ꯌꯥꯔꯦ ꯃꯁꯥꯅ ꯇꯧꯖꯔ ꯇꯧ ꯍꯥꯟꯅꯁꯨ ꯇꯧꯊꯣꯛ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯅꯨꯃꯤꯠꯅꯤꯅ ꯃꯍꯥꯗꯦꯕꯒꯤ ꯄꯨꯖꯥ ꯑꯃ ꯁꯤꯕꯔꯥꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯧꯅꯕꯅ ꯁꯤꯗ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯘꯤ ꯇꯨꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯂꯐꯣꯏ ꯆꯪꯊꯣꯛꯇꯕ ꯀꯔꯤ ꯀꯔꯥ ꯃꯆꯥ ꯁꯤꯗ ꯆꯤꯅꯤꯔꯥ ꯁꯤꯗ ꯀꯕꯣꯛ ꯑꯐꯥꯕ ꯁꯤꯗ ꯆꯦꯡꯄꯥꯛ ꯁ꯭ꯋꯤꯠ ꯈꯔ ꯂꯩꯁꯤ ꯇꯦꯟꯇꯛꯇꯦꯗ ꯈꯔ ꯆꯥꯎꯕ ꯁꯤꯉꯣ ꯃꯈꯥꯗ ꯈꯔ ꯆꯥꯎꯕ꯭ꯔꯥ ꯇꯧꯔꯒ ꯇꯧꯁꯟꯅꯕ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯇꯦꯕꯜꯗꯤ ꯇꯦꯕꯜ ꯆꯤꯡꯊꯣꯛꯀꯦ ꯌꯥꯝ ꯐꯖꯅ ꯁꯦꯝ ꯍꯥꯞꯆꯟꯈ꯭ꯔꯦ ꯅꯞꯄꯒ ꯑꯩꯈꯣꯏ ꯃꯍꯥꯗꯁꯦ ꯅꯞꯁꯟꯈ꯭ꯔꯦ ꯃꯍꯥꯗꯦꯕ ꯃꯃꯥꯏ ꯈꯨꯝꯕ ꯍꯧꯔꯦ ꯆꯦꯞꯄꯒꯤꯗ ꯅꯪꯅ ꯆꯦꯞꯄꯗꯧꯕꯩꯅꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯇꯥꯁꯤ ꯀꯟꯅ ꯂꯦꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕꯒꯤ ꯆꯤꯟꯖꯥꯛꯁꯨ ꯌꯥꯎꯕꯅꯦ ꯃꯍꯥꯗꯦꯕ ꯆꯤꯟꯖꯥꯛꯀ ꯂꯣꯏ ꯀꯣꯛꯐꯥꯏ ꯀꯥꯕ꯭ꯔꯥ ꯈꯨꯏꯕ꯭ꯔꯥ ꯑꯃ ꯇꯧꯔꯝꯒꯅꯤ ꯅꯩꯈꯥꯏꯈꯤꯕꯒꯤ ꯗꯦꯕꯤ ꯑꯣꯚꯔ ꯃꯥꯟꯕ ꯑꯃ ꯀꯥꯞꯁꯟꯈ꯭ꯔꯦ ꯁꯤ ꯂꯥꯏꯠ ꯑꯃ ꯃꯁꯤꯒꯤ ꯃꯍꯥꯗꯦꯕꯅ ꯄꯥꯝꯅꯕꯁꯤ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯔꯒ ꯃꯤꯗꯤ ꯌꯥꯝ ꯍꯔꯥꯎ ꯍꯥꯎꯅ ꯊꯛꯅꯕꯅꯦ ꯑꯩꯈꯣꯏꯗꯤ ꯊꯛꯇꯕꯅꯤꯅ ꯌꯥꯝꯁꯨ ꯊꯛꯅꯗꯕꯅꯤꯅ ꯊꯛꯄ ꯌꯥꯗꯦꯅꯀꯣ ꯊꯛꯄ ꯌꯥꯗꯦ ꯐꯠꯁꯨ ꯐꯠꯇꯦꯅꯀꯣ ꯚꯣꯂꯦꯅꯥꯊꯁꯨ ꯌꯥꯝ ꯊꯛꯄ ꯌꯥꯗꯦ ꯈꯤꯇꯪ ꯊꯛꯑꯣꯅ ꯈꯤꯇꯪ ꯀꯠꯄꯅꯤꯗ ꯉꯝꯖꯕ ꯌꯥꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯄꯤꯛꯇꯨ ꯁꯨꯠꯇ ꯇꯥꯡꯉꯤꯃꯤꯗꯣ ꯃꯅꯤꯄꯨꯔꯗꯅ ꯍꯣꯡꯅ ꯀꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩ ꯇꯣꯠꯀꯦ ꯍꯥꯏꯔ ꯅꯪꯅ ꯌꯦꯡꯉꯣꯁꯦ ꯀꯃꯥꯏꯅ ꯇꯣꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯇꯣꯠꯇꯣꯏꯕ ꯃꯥꯏ ꯇꯣꯠꯄꯒꯤ ꯅꯠꯇꯦ ꯃꯥꯏ ꯁꯤ ꯃꯦꯖꯤꯛꯁꯤꯅꯤ ꯃꯦꯖꯤꯛꯁꯤꯔꯥ ꯂꯥꯏꯠ ꯃꯦꯖꯤꯛꯁꯤꯔꯥ ꯀꯥꯏ ꯃꯦꯖꯤꯛ ꯀꯣꯟꯅ ꯁꯥꯟꯅꯁꯦ ꯌꯥꯔꯦ ꯑꯃꯗꯣ ꯑꯃꯨꯛ ꯀꯥꯏꯖꯔꯁꯤ ꯂꯥꯏꯔꯤꯛ ꯄꯥ ꯍꯧꯔꯒꯦ ꯍꯥꯏꯔꯝꯃꯣ ꯌꯥꯗꯤꯌꯥ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯇꯧꯋꯤ ꯏꯁꯥꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯁꯤꯅ ꯁꯪꯒꯣꯝ ꯑꯐꯝꯕ ꯌꯥꯔꯦ ꯀꯩ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯗ ꯀꯠꯄꯨꯔ ꯁꯪꯒꯣꯝꯗꯨꯗꯤ ꯀꯣꯟ ꯆꯥꯏꯔꯁꯤ ꯀꯠꯄꯨꯔꯁꯨ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯩ ꯀꯩꯀꯩ ꯋꯥꯠꯂꯤ ꯌꯥꯅꯤ ꯌꯥꯝ ꯇꯧꯒꯗꯕ ꯅꯠꯇꯦ ꯆꯦꯡꯄꯥꯛꯁꯤ ꯏꯁꯤꯡꯒ ꯇꯤꯡꯊꯣꯛꯑꯕꯅꯤ ꯀꯕꯣꯛꯁꯤꯗ ꯂꯐꯣꯏ ꯈꯔꯁꯤꯒ ꯐꯖꯅ ꯇꯣꯠꯈꯥꯏꯅꯕ ꯃꯊꯛꯇ ꯑꯗꯨꯝ ꯊꯝꯃꯨ ꯀꯩꯅꯣ ꯃꯊꯛꯇ ꯊꯝꯕꯁꯦ ꯆꯤꯅꯤꯁꯨ ꯀꯠꯇꯤꯡ ꯑꯃꯨꯛ ꯇꯧꯁꯟꯈ꯭ꯔꯦ ꯆꯤꯅꯤ ꯀꯩꯕ ꯃꯤ ꯑꯁꯤ ꯂꯩꯔꯤꯁꯦ ꯑꯉꯥꯡ ꯁꯣꯝꯗ ꯀꯟꯅ ꯂꯦꯜꯂꯤ ꯆꯦ ꯆꯞꯈꯥꯏꯕꯤ ꯇꯧꯒꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯅ ꯐꯥꯅ ꯉꯝꯃꯛꯇ꯭ꯔꯦ ꯈꯨꯏꯗꯤ ꯈꯨꯏꯁꯦ ꯈꯔ ꯍꯥꯞꯄꯁꯤ ꯁꯤ ꯍꯥꯞꯄꯁꯤꯔꯥ ꯁꯤ ꯍꯥꯞꯁꯤꯔꯥ ꯑꯗꯨ ꯍꯥꯞꯄꯣ ꯌꯥꯔꯦ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯄꯨꯖꯥ ꯇꯧꯕꯁꯦ ꯃꯑꯣꯡ ꯃꯥꯟꯗꯩ ꯃꯇꯝꯗꯣ ꯆꯪꯕꯖꯥꯠꯅꯤ ꯐꯖꯅ
ꯃꯥꯒꯤ ꯈꯔ ꯃꯇꯝ ꯐꯖꯅ ꯀꯥꯏꯊꯣꯛꯇ꯭ꯔꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯗꯨ ꯀꯥꯏ ꯂꯩꯔ ꯁꯤ ꯅꯠꯇ꯭ꯔꯣ ꯆꯤꯅꯤ ꯑꯉꯥꯡꯕꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯘꯤꯁꯦ ꯑꯃꯨꯛ ꯃꯇꯥꯏꯗ ꯇꯧ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜ ꯘꯤꯁꯦ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯘꯤꯗ ꯀꯩꯗ ꯗꯨꯄ꯭ꯂꯤꯀꯦꯠ ꯌꯥꯝ ꯐꯥꯅꯗꯅ ꯇꯧꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯟꯗꯤꯔ ꯀꯩꯅꯣꯝꯃ ꯅꯟꯗꯤ ꯘꯤꯔ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯅꯔꯤ ꯆꯐꯨꯗ ꯌꯥꯔꯦ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯥꯞꯄꯣ ꯍꯥꯞꯇ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯑꯗꯨ ꯈꯔ ꯂꯧꯊꯣꯛꯑꯁꯤ ꯌꯥꯔꯦ ꯑꯃꯈꯛꯇꯪ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯞꯆꯜ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯅꯤꯡꯗ ꯂꯥꯏꯇꯔ ꯇꯥꯛ ꯀꯥꯞꯄ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯁꯨ ꯄꯤꯛꯅ ꯑꯗꯨꯝ ꯉꯝꯖꯕ ꯈꯔ 이차 이슈 야우도이구나. 이차부디 야. ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯆꯤꯜꯂꯞ ꯇꯧꯕꯅꯤꯅꯀꯣ ꯇꯦꯛꯄ ꯀꯥꯏꯗ. ꯌꯥꯝ ꯐꯖꯅ ꯀꯥ ꯍꯦꯟꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯥ ꯍꯦꯟꯅ ꯇꯧꯉꯝꯗ꯭ꯔꯤꯁꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯋꯥꯃꯟꯗꯅ ꯇꯌꯥꯔꯤꯁꯦ ꯉꯔꯥꯡꯁꯦ ꯀꯣꯏꯆꯠ ꯆꯠꯂꯨꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕꯒꯤꯀꯣ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯌꯥꯗꯦ ꯂꯥꯏꯒꯤ ꯄꯨꯖꯥ ꯐꯖꯅ ꯆꯥꯎꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯇꯌꯥꯔꯤ ꯂꯧꯁꯤꯟꯕꯤꯕ ꯇꯧꯕꯤꯕ ꯑꯗꯨꯗꯤ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯇꯧ ꯌꯥꯔꯦ ꯅꯦꯅꯥ ꯇꯥꯅ ꯇꯧ ꯌꯥꯗꯣꯏꯖꯥ ꯁꯤꯁꯨ ꯇꯧꯕꯗ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯀꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯁ꯭ꯋꯥꯏꯗ ꯈꯨꯗꯛꯇ ꯐꯪꯗꯦ ꯂꯥꯛꯑꯒꯗ ꯐꯪꯗꯦ ꯌꯥꯕ ꯌꯥꯔꯦ ꯌꯥꯔꯦ ꯈꯔ ꯆꯥꯗꯤ ꯌꯥꯔꯦ ꯃꯁꯥꯅ ꯇꯧꯖꯔ ꯇꯧ ꯆꯠꯂꯣ ꯈꯔ ꯆꯥꯈꯤꯗꯅ ꯗꯨꯛꯅꯦꯕ ꯃꯩꯈꯨ ꯄꯨꯒꯗꯕ ꯈꯛꯇꯅꯦꯕ ꯃꯥꯅꯦ ꯃꯩꯈꯨ ꯆꯤꯛꯐꯝ ꯀꯥꯁꯤꯟꯗꯣ ꯅꯝꯃꯣ ꯑꯩꯅ ꯅꯪꯒꯦ ꯅꯪꯅ ꯑꯩꯅ ꯁꯦ ꯑꯦ ꯊꯩꯗꯣꯛꯀꯅꯤ ꯁꯦ ꯄꯄꯥꯗꯗꯤ ꯅꯪ ꯄꯄꯥ ꯊꯝꯃꯁꯨ ꯄꯔꯃꯣꯂꯥ ओम शांति 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 त्र्यंबकम अच्छा हानो जो तो Mấy cái xe nó kêu con thuê Tốt, anh kêu con cây nó nhưng nó như này ꯈꯪꯉꯤꯗ ꯐꯣꯂꯥꯁꯦ ꯐꯣꯂꯥꯒꯤ ꯃꯆꯜ ꯃꯌꯥꯝ ꯍꯥꯞꯆꯟ ꯂꯣꯏꯈ꯭ꯔꯦꯅꯦ ꯐꯖꯅ ꯇꯣꯠꯂꯦꯍꯦ ꯐꯣꯂꯥ ꯂꯥꯏꯒꯤ ꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯛꯇꯒꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯟꯈ꯭ꯔꯦ ꯐꯖꯅ ꯅꯝꯃꯦꯍꯦ ꯌꯥꯝ ꯍꯩ ꯇꯥ ꯌꯥꯝ ꯐꯖꯅ ꯇꯥꯔꯦ Lại cái năm lắm